Lakhipur Online Putok Saba November ki tang kunundoi Nongmaijing Numit ki Khomjinba Pao tabirase. Ahanbada Maruoiba Pao Agartala gi Oboinagor da Puthibagi Anuba Sanglen Sangakre Haranga Jaujatinga Mahasarak Lambi January thada hangdoklagani haina Mantri Kausik Raina Phongdokre. Gurucharan University Amsu Unit na Sinduna Hayeng debate competition pangtokadori. Guwahati da visa office hangdoklagani Kolkata amadi Delhi chatpagi mathau tararoi. G20 summit ta Pradhan Mantri Modi na Johannesburg ta chakot thorangi anubawa khalon thamkre amasung Guwahati test ki ahanba numita South Africa na wicket taruk tuduna run chani gani putare laukre. Haujik mapungoi pau tabirase. Takhengi Puariga Sago Nariba, Ningthorol Haktagi Iratuna Laklaba, Umang Laisingi Manunda, Oboinagor ki Puthiba Laipam, Singthabayai, Laipamasi Kawapondagi, Maharaj Birendra Kishona, Lisingamagatamapan Subnamapandagi, Lisingamagatamapan Konumdogi Matamda, Oboinagor da Purakibani, Puthiba Irathoni Damak, Ahanbada, Kangjam Tambro Singana Seba Panglame, Matangda Bhanu Maibina Seba Panki, Lisingamagatamapan Nipongapanda, Tripurana Bharata Tinkiba Matamda, Yana Warol ki matung ina, Maitayna Irata Umanglai, Puthiba Sisu Lengangna, Ngaksenduna Lakli, Laipamasi Hujik Mayangbam Nilkamalna Seba Chathari, Manipur ki Sanamahi Temple Gumna, Oboinagor ki Puthiba ki Anuba Sanglen asi ngarang, November ki Kunithoi Thangjanumita, Tripura ki Chief Minister Dr. Manik Sahan Sangakre, Sangabagi Thoramatuda, Manipur ki Rajya Sabha ki MP, Iningthau Laisemba Sana Jaubasu Sarukjaki, Puthiba Welfare and Cultural Society ki Advisor N. Niranjan Dattana, Thorom Mapu Eraga, Thoromda AMC ki Mayor Amadi, MLA Su Oriba, Deepak Mazumdar, Manipur ki MLA Laisangthem Susindra Meitei, Loinana, DM Amadi Collector Oriba, Dr. Bisal Kumar, IAS Su, Thoromda Sarukjaki, Puthiba Welfare and Cultural Society ki Secretary Sinam Deepak Kumar na, Taramna Okpagi Warok Pikya Haina, Agartala dagi phangba pawa sina haire. Harangajau Jatinga East West Corridor ki Mahasorok Lambi ki Thabak Loiselakle Lakliba January thada Miyam ki Chatok Session ki Tamak Hangdoklagani Haina Barak Valley Chakot Thorangi Mantri Kausik Raina Phongdokre Ngarang Thangjanumita Mantri Kausik Raina Rajya Sabha ki MP Kanat Purkaista Udarbon ki MLA Mihir Kanti Som amadi NHIDCL ki Makok Thongbo official Singaloinana Balasera dagi Mahur Phawba ki kilometer humpo hinbagi lambi ki phipam jengsinki Mahakna hai anobo lambi sembagi thabak yamna yangna changsili amasung lagliba January tha asidagi gari chatpa yahangani haike Jatinga dagi Nerim Banglo Phawbagi kilometer kunumdoi sangba lambi ki thabak chawrakna loisile lemawriba thabak sing asi mathangi tha amani sigi manungda loisilagani haina mahakna makhata ki Lisingani ka subna mari dagi lisingani ka taraturuk phawba Congress na Environment Clearance pidana thamki balambi asi Kendra madi Assamda BJP laingak lakpadagi ayapa phangkibani haire Lupa crore lisingamaga chatruk ka humbutara mari changna semkat liba lambi asi loirakpada Barak Tampak ki miyamda chauna kanaba piragani haina mahakna makhata ki Barak Valley Inter College Manipuri Debate Competition ama Silchar gi mayolda leiriba Rajiv Bhavan Park Road ta hayeng ayuki pung 10 da pangthoklagani Debate competition asida thamliba house ki motion di mahiroi ama oina mahiroi loop ama yaubada kana banatana amangba mata leite haibasini motion asida college amadagi mahiroi marina haibadi mahiroi anina against the motion aduga mahiroi ani amana in favor of the motion da ngangbina ba haire
Awang nongpok lamdam gi miyam na maroina mahimasingi layengba lamkoiba natraga laloniti ki thabak ta mapan leibak ta chatpada visa gi thabak thorom singi damak Kolkata natraga Delhi phawba chatpagi mathau tararoi athuba matamda Guwahati da visa facilitation center ama hangdoklagani hairi center asi BFS global na chathagani amasung US, UK, Canada, Australia, Japan, South Korea amadi Shenzhen gi lebak sing da chatpagi visa application thaba yaragani Guwahati da center asi hanglakpana miyam gi awaba kokhalagani Ministry of External Affairs ki official amana hai Guwahati gi center asi laingakna awang nongpok miyam gi punsi mahing phagana bagi lokhalak pathorangni center asi thabak toba horakpada biometric amadi document pisan bagi thabak sing Guwahati toba yaragani amasung premium service su phanglagani local travel agent amadi mahimasing gi consultant singna thorang asibu taramna okkibaga loinana Guwahati da center asi leirapadi thoidongna kanaba phanglagani hairi Kabui Salang Maiba Healthcare Private Limited Imphal na sinduna Imphal gi Major Khulda leiba Manipur Press Club ki Lokta Khulda nomagi oiba Financial Literacy Awareness yamba ngarang pangthokre thoromda Kasam Training Academy gi Director Dr. Khairakpam Herojit Academy ki Advisor Dr. R.K. Gunachandra Punsilemba Meitei amasung Pebam Arun Kumar na Chief Guest President amasung Guest of Honor sing oibiki Speaker oina Madam Khuraizam Ranika Faculty Punsilemba Meitei amadi Kasam Training Academy gi Director Dr. Khairakpam Herojit amadi Madam Sophia Kumamna Marui Babapam Kaya Phongdoki Madam Maisnam Kalpana na Anchor oibiki Suresh Meitei na Welcome aduga Thagat Wahaina Madam R.K. Pramodana Piki Academy gi Advisor Dr. R.K. Gunachandra na Academy asigi thabak phajana pangthokibak miyoi kharada sakhangse amasung kudolpot tamki South Africa gi Johannesburg ta ngarang pangthokpa G20 luchingba singi mifam gi ahanba session da Bharat ki Pradhan Mantri Narendra Modi na wangangkhre mahakna malem gi chakot thorang gi thabak sing asi anoba meeting amada yengba gi tangai phadaba leire haina phongdokhi Pradhan Mantri na hai G20 na malem gi sel tum ki phibam semkatpada thodang loriba se achumbani adubu hojik chanari ba chakot thorang gi mawng asina maram oiraduna chakhotle hairabasu miyoi kaya mathau tapa potlam sing phangbangamdri amadi mahusa gi lanthum asi mathau tabatagi hena season thoktuna kudongsa da kaya mayokna li haike masigi chaithing Africa gumba lamdam singna khwaidagi hena mayokna ri New Delhi da pangthokkiba mifam da laukiba puari oiraba warap sing adu makhatana jangsinga da bani haike amaramda US na yaning da phongdoklabasu mifam asida saruk yari ba luchingba singna apunba oina warap amalokre declaration asida energy security akoibagi pibam ngak senba madi amangata thengnaba ngambagi pangal kankhat hanbagi matangda akanba wafam thamki All Singirbon Kang Association na sinlangduna Kasar Singirbon Mayai Lekai gi tin mandop ground chathariba ani suba Arambam Khomdon Memorial Mix Kang Tournament lisingani ga kunmanga gi ngasi pre-quarter final round gi ahanba match ta All Singirbon Kang Association Aska Siga Hailakandi Kangkut ka sanaragani Guwahati gi Barsapara Cricket Stadium da Bharat amasung South Africa gi marakta chathariba ani suba amasung aroiba test match asigi ngarang ahanba numit loisinbada South Africa na wicket taruk turaga run chani gani futare laukre ngarang ayuk South Africa na toss ngamduna hana batting tawnaba phirep lauki Bharat ki maigi dagi Kuldeep Yadav na wicket ahum aduga Jasprit Bumrah Mohammad Siraj amadi Rabindra Jadeja na wicket amamam lawba ngamki Lakhipur Online Channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Agartala gi Oboynagar da puthibagi anuba sanglen sangakre haranga jawjatinga mahasarak lambi January thada hangdoklagani haina Mantri Kausik Raina phongdokre Gurucharan University Amsu Unit na sinduna hayeng debate competition pangthokodori Guwahati da visa office hangdoklagani Kolkata amadi Delhi chatpagi mathau tararoi G20 summit ta Pradhan Mantri Modi na Johannesburg ta chakot thorangi anuba wakhalon thamkre amasung Guwahati test ki ahanba numita South Africa na wicket taruk tuduna run chani gani putare laukre
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.